Moirang isigi manung chana layba Kwakta gi tongan mamafam kayadagi All Maitai Pangal Youth Association AMPYA na fagatlakpa drug ki potlamsing leptana may thaduna manghanbagi sarukama oina ngasisu mangarak subo oina lupa Lakh rom gi drug sing may thaduna manghankhre. All Maitai Pangal Youth Association gi President Maulana Pukrimayum Hafizuddin, General Secretary Larikyanbam Jamir Khan, Finance Secretary Maulana Iqbal Kasmi amadi atay thawmi singsu sarukyaduna AMPYA gi Kwakta khumanda layba office ta Kwakta area dagi fagatlakaba drug sing adu paumi singi mamangda puthoklaba matungda miyamangda mai thaduna manghankhi. AMPYA gi President Maulana Pukrimayum Hafizuddin na phongdorakhibada haukiba inglisingani kunmari gi July kunmangada AMPYA na drug maru phangna muthatnaba chatharakpagi sarakama oina mari suba phase gi fagatlakaba drug sing may thakraba matung madugi matung fagatlakpa drug sing ngasi manga suba phase ki oina may thaduna manghanbani. Makata na Kwakta amadi Manipur pumbada drug ki mayokta AMPYA na khongjang kaya changsilakhigani masida su Home Department amadi miyamna mateng pangbiu loinana may thaduna manghankraba drug sing ngasi fabada achauba thodang laukhiba Anjuman Islai Mosrabusu thagatli haikhi.